मैम तो मागी शोगी डिजाइन मैम उचरके मागी शोगी डिजाइन से सूमाय लेबूगनीको माजे सिगी साइड से अखोगी रिक्वेस्ट सेंसर बटन दुम सिदे याउदे याउदे मरम कईगना काना मागी तोंगाना फीचर अम लेको मागी शोजना हेक गाड़ी सिदगी लापथोखिबा तारगदी मीटर खरजे लापथोखिबा तारगदी मसा मथना दुम गाड़ी से लॉक तौजगीगनीको अदुगा ओआरबीएम जो दुम मसा मथना फोल्ड तौजगीगनी अदुगा मनाक्ता सुमायना नक्सलकपा मतमदा गाड़ी से यौप मतमदा गाड़ी से मसा मथना अनलॉक तौजरगनीको सिगी यामना कानाबा फीचर अमा अदुनसु सिदेसिदा अखोगी रिक्वेस्ट सेंसर बटन से सिदेसिदा हापक्तबनीको हेलो मैम मैम वसी लजरे मफम जे अखोगी रेनोल की इम्फाल अनीको मफम जेना अखोगी लोकेशन से मनचुपुगीदनी अदो हौजिसि मांगी मांगदा उबिरबिसिना अखोगी रेनोल दगी ट्राइबर अखोगी 2025 की फेसलिफ्ट निको सिदेसिदा लाइसे अरो हानागी डिजाइन तुदगी अदुगमतिक अहोंबा लेरेको गाड़ी से सिदेसिदा उरिसे अयाम्बा अखोगी ममांगी फ्रंट बम्पर ने अदगी मनिंगी बम्पर अदुगा ग्रिल की डिजाइन जो अहोंबा मयाम अमा सिदेसिदा उबो फंगनीको अरो सिदेसिदा चेंजेस से करी करी लेबगे हायदा मैम खांगनजरके वीडियो सिदको अदु हनामदा मागी वेरिएंट जे हाइजरके मागी वेरिएंट जे हानादि अखोगी RX Z RXT हाइना स्माइसो लामने अदो होजिकी वनदि अनौबा अखोगी वेरिएंट की ममिंग जे होंगा लायबको अदुना ngसागी बेस तगी होबजे अखोगी ऑथेंटिक एना हाय अदु मतंगदा इवोल्यूशन अदुगा टेक्नो अदुगा इमोशन हाइबा वेरिएंट जिना टॉप लाइन वेरिएंट ओइदेनिको ngसागी इमोशन जे यान हामदा मागी इंजिन ऑप्शन से हाइजरके मागी इंजिन ऑप्शन से इंजिन ऑप्शन अमखता लाकनीको अखोगी 1 लीटर नेचुरली एस्पिरेटेड पेट्रोल इंजिन लाकनी 3 सिलिंडर इंजिन ने अदुगा मागी मैक्सिमम पावर प्रेस तौबना 72 PS अदुगा टॉर्क 92 न्यूटन मीटर टॉर्क प्रेस तौबनी अखोनी सिदैसिदा ngसागी टाइगर दा लाकपा अखोगी टर्बो चार्ज की 1 लीटर 3 सिलिंडर इंजिन दो तुजु लाकद्राना एक्सपेक्ट तौबने अदुगो हंदकी फेस्टिव लाकपजिदसु एसु लाक्ट्रिको अदो माजे सेफ्टी रोम लाख सेफ्टी से स्टैंडर्ड होना अखोगी राइट फ्रॉम बेस वेरिएंट है तारे बेस वेरिएंट दगी अखोगी 6 एयर बैग्स को अदगी ESP अदगी EBD हाइबा मयाम जे लोइनमक यौसले अदु हनामदा मागी ममांगी प्रोफाइल दा हाना चेंजेस से यिंगमिनिसको हामदा ममांगी प्रोफाइल जिमा सुमाइना उबो फंगनी हामदा चेंजेस से सिगी रेनो की मागी लोगो से मागी सिजे हानादी मा सुमाइना लामदबनी हंदोक हंदोक चेंज तौरग लाए अदो मागी ग्रिल की डिजाइन से अदुगमतिक याम खेनना सुमाइना लाइको येंगबदन गाड़ी से हानादगी अदुगमतिक चेंज लेरे अदगी मॉडर्न लुक्स तुमा सिदेसिदा पीरेको अदुगा सिदा हेडलाइट लोम लाखोन सिदा LED DRL लाकनी LED DRL गा अखोगी LED की प्रोजेक्टर हेडलाइट से ओनली टॉप ऑफ द लाइन वेरिएंट लोम दा सुमाइना लाकनी अदुगा बेस वेरिएंट ददी अखोगी प्रोजेक्टर लाकनी अदुगा हेलोजन दा लाकनी को अदुगा मागी इंडिकेटर सिना सिदा अखोगी हेलोजन बल्ब लाई मखाजदा सिगी साइड सिदा एयर कर्टेन पीरी होदी होदबनी सिजे को अदो जस्ट डिजाइन ओना हापनी अदुगा सिगी साइड सिदा सिल्वर फिनिश ना सिदा ट्रीटमेंट अमा पीरी को अदुगा मखारोम दा लाखोन सिदा अखोगी LED की फोक लैम्प जो सिदा पीरी को अदुगा ममांगजिदा अखोगी फ्रंट पार्किंग सेंसर जे यावकनीको पार्किंग सेंसर जे अहुम यावकनी सिदा मने मयाइदा मने साइड साइड ता मने अदुगा सी मखारोम दा लाको मतमदा सिदा याम चावबा स्किड प्लेट सिमा अखोगी रिवाइज तौरग लाइको मांगदा सिदा यावदबने सिगी डिजाइन सिमजु सुमाइन खेनाबुगनी अदु मखादा रेडिएटर ग्रिल सिमा सुमाइन उ फंगनी अदुगा मागी कलर ऑप्शन जे हाइजरके मागी कलर ऑप्शन जे अखोई सिंगल टोन कलर दा अखोगी कलर तरुक लाकनी अदुगा डुअल टोन कलर दा ना कलर अहुम लाकनी को अदुगा कलर जिमदी स्क्रीन दगी दम यंगबि यागनी अदुगा सेफ्टी रोम तो लाकोन तो माजे अखोगी ग्लोबल एनकेप की क्रैश टेस्ट दा अखोगी अडल्ट 4 स्टार फंगबा गाड़ी निको अदुना सेफ्टी दजु कैसु कंप्रोमाइज तौदबा अदुगा मागी प्राइस से अखोगी एक्सटर्नल प्राइस दा 6.29 लाख दगी होबने को ममांग दगी थाउजेंड्स खरा अदुमाइना हेंगलये अदुगो होजिक मकी वनदी लेरिबा अखोगी सब 4 मीटर की MPV की गाड़ी है तारे अदुगी एफोर्ड तौबसु ngamba अदुगुम गाड़ी होय तारगदी सिजे दम कंसीडर तौबो याइको सेफ्टी रोम दजु केनो तौदबनिको कंप्रोमाइज तौदबा अदुगा साइड रोम तंग यंगजाके साइड रोम दा लाको दमदा साइड की प्रोफाइल सिमा सुमाइन ओगनी हेक यंगबदा मागी व्हील से सिजे एलोय व्हील्स मान बाय वानिको एलोय व्हील्स नाते सिजे अखोगी डुअल टोन कलर की अखोगी फ्लेक्स व्हील कैप नि सिदे लेरिसे अदुगा सी मयादसु अनौबा रेनो की लोगो डिजाइन दमा सिदे लाइ अदुगा ब्रेक रोम दा लाको दम मांग डिस्क ब्रेक लाकनी मनिंग दा ड्रम ब्रेक लाकनी को अदुगा मागी टायर प्रोफाइल सिना 185 बाय 65 R15 इंच की टायर लाकनी को
ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯣꯝꯗ ꯂꯥꯛꯆꯒꯦ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ 182 mmꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯤꯜ ꯕꯦꯁꯁꯤꯅ 2636 mmꯒꯤ ꯋꯤꯜ ꯕꯦꯁ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯦꯒꯃꯦꯟꯗ ꯑꯗꯨꯝ ꯃꯥꯁꯦ ꯋꯥꯡꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯀꯝꯄꯤꯇꯤꯇꯔꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯒꯤ Ertigaꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯀꯝꯄꯤꯠ ꯇꯧꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯇ꯭ꯔꯥꯏꯕꯔꯁꯤꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯕ ꯃꯣꯗꯔꯟ ꯂꯨꯛꯁꯀ ꯂꯣꯏꯅꯅ ꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯁꯥꯏꯠ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯏꯠꯀꯤ ꯀ꯭ꯂꯦꯗꯤꯡ ꯑꯃ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯂꯣꯋꯔ ꯚꯦꯔꯤꯌꯟꯗꯗꯤ ꯁꯤꯒꯤ ꯖꯒꯥ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯀꯦꯇꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯣꯞ ꯑꯦꯟ ꯚꯦꯔꯤꯌꯟꯗꯅ ꯁꯤꯗꯩ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ LEDꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯤꯃ ꯁꯤꯒꯤ ꯑꯩꯈꯣꯏ ORBMꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯀꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯜ ꯇꯣꯟ ꯀꯂꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯔꯨꯞꯁꯦ ꯕ꯭ꯂꯦꯛ ꯀꯂꯔ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ORBMꯁꯤꯁꯨ ꯕ꯭ꯂꯦꯛ ꯀꯂꯔ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯏꯄꯔꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯋꯥꯏꯄꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣ ꯇ꯭ꯋꯤꯟ ꯑꯗꯒꯤ ꯐ꯭ꯔꯦꯝꯂꯦꯁ ꯗꯤꯖꯥꯏꯟꯒꯤ ꯋꯥꯏꯄꯔꯗꯨꯃ ꯁꯤꯗꯩꯁꯤꯗ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯑꯦꯟꯇꯤꯅꯥꯁꯤꯃ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯒꯤ ꯑꯦꯟꯇꯤꯅꯥ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯔꯨꯐ ꯔꯦꯜ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯗꯣꯔ ꯍꯦꯟꯗꯜ ꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁ ꯕ꯭ꯂꯦꯛꯇ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯛꯀꯅꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯀꯩꯅꯣꯁꯤꯀꯣ ꯍꯦꯟꯗꯜꯁꯤꯡꯁꯦ ꯑꯁꯤ ꯂꯩꯒꯅꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯀ꯭ꯂꯦꯗꯤꯡꯁꯦ ꯑꯃꯨꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯀ꯭ꯂꯦꯗꯤꯡ ꯃꯥꯟꯕꯩ ꯋꯥꯅꯤ ꯁꯤꯁꯦ ꯁ꯭ꯇꯤꯀꯔ ꯑꯣꯏꯕꯅꯤꯀꯣ ꯁꯤꯁꯦ ꯀ꯭ꯂꯦꯗꯤꯡ ꯅꯠꯇꯦ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯆꯒꯦ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯤꯃ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯆꯦꯟꯖꯦꯁ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ LEDꯒꯤ ꯇꯦꯜ ꯂꯦꯝꯁꯦ ꯁꯤꯁꯤꯃ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯣꯗꯔꯟ ꯂꯨꯛꯁꯀ ꯂꯣꯏꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯟꯅ ꯂꯥꯛꯑꯝꯕꯁꯤꯡꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ LEDꯒꯤ ꯇꯦꯜ ꯂꯦꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯍꯦꯂꯣꯖꯦꯟꯗꯒꯤ ꯏꯟꯗꯤꯀꯦꯇꯔ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯍꯦꯂꯣꯖꯦꯟꯒꯤ ꯔꯤꯚꯔꯁ ꯂꯥꯏꯠꯇꯨꯃ ꯁꯤꯗꯩꯁꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨ ꯁꯤꯗ ꯀꯅꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯥꯔꯁꯤꯃ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣই ꯀ꯭ꯂꯣꯁ ꯐꯤꯅꯤꯁꯇ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯧꯕ ꯔꯦꯅꯣꯜꯒꯤ ꯂꯣꯒꯣꯗꯨꯃ ꯁꯤꯗꯩꯁꯤꯗ 2Dꯒꯤ ꯏꯐꯦꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯃꯈꯥꯗ ꯇ꯭ꯔꯥꯏꯕꯔꯒꯤ ꯂꯦꯇꯔꯤꯡꯗꯨꯃ ꯁꯤꯗꯩꯁꯤꯗ ꯄꯤꯔꯤ ꯑꯁꯤ ꯁꯥꯏꯠ ꯂꯥꯛꯄꯗꯨꯁꯨꯀꯣ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯋꯥꯏꯄꯔ ꯌꯥꯎꯔꯦ ꯋꯥꯁꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯍꯥꯏ ꯃꯥꯎꯟꯇꯦड ꯁ꯭ꯇꯣꯞ ꯂꯦꯝꯞ ꯑꯗꯩ ꯗꯤꯐꯣꯒꯔ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯃꯊꯛꯁꯤꯃ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯤꯌꯔ ꯚ꯭ꯌꯨ ꯄꯥꯔꯀꯤꯡ ꯀꯦꯃꯦꯔꯥ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯀꯤ ꯂꯦꯝꯁꯤꯃ ꯁꯤꯗ ꯍꯥꯞꯄꯤ ꯑꯗꯣ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯍꯥꯎꯁꯤꯡꯁꯤꯃ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ 3 ꯄꯥꯔꯀꯤꯡ ꯁꯦꯟꯁꯔ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯗꯥर्क ꯁꯤꯜꯚꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯤꯅꯤꯁꯇ ꯂꯥꯛꯏ ꯑꯗꯨꯒ ꯁꯥꯏꯠꯇ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯅꯤ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯂꯣꯒꯣ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯑꯣꯏꯖꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯦꯟ ꯑꯣꯏꯒꯅꯤꯀꯣ ꯀꯩꯒꯨꯝꯕ ꯒꯥꯔꯤꯁꯤꯅ ꯑꯗꯨꯝ ꯀꯦꯝꯄꯤꯡꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯗꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯂꯣꯒꯣꯗꯨꯃꯁꯨ ꯁꯤꯗ ꯍꯥꯞꯄꯤꯅꯤꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯒ ꯃꯅꯤꯡꯁꯤ ꯕꯨꯠ ꯊꯥꯡꯒꯠꯆꯔꯦꯀꯣ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯒꯠꯄ ꯌꯥꯔꯦ ꯑꯗꯣ ꯒꯥꯔꯤꯁꯦ 7 ꯁꯤꯇꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯕ 4 ꯃꯤꯇꯔꯒꯤ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ MPVꯒꯤ ꯒꯥꯔꯤꯅꯤ ꯑꯗꯨꯒ ꯁꯤꯁꯦ 7 ꯁꯤꯇꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ 7 ꯁꯤꯇꯔ ꯑꯣꯏꯔꯛꯄꯅꯤ나 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯇꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 7 ꯄꯔꯁꯟꯁꯦ ꯐꯝꯃꯛ ꯇꯥꯔꯒꯗꯤ ꯑꯗꯣ ꯁꯤꯒꯤ ꯂꯤꯇꯔꯁꯤꯅ ꯑꯩꯈꯣꯏꯒꯤ 84 ꯂꯤꯇꯔꯁꯤ ꯆꯥꯡꯗ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯐꯣꯜ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ 320ꯒꯤ ꯆꯥꯡꯗ ꯑꯗꯨꯒ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯐꯣꯜ ꯇꯧꯈꯤ ꯇꯥꯔꯒꯗꯤ 624 ꯅꯠꯇ꯭ꯔꯒ 25 ꯃꯌꯥꯒꯤ ꯂꯤꯇꯔꯗꯨꯃ ꯕꯨꯠ ꯁ꯭ꯄꯦꯁꯀꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯃ ꯂꯩꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯐꯣꯜ ꯇꯧꯕ ꯌꯥꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕꯅꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯗꯤꯇꯦꯆ ꯇꯧꯕ ꯌꯥꯕꯅꯦꯕ ꯃꯅꯤꯡꯒꯤ ꯁꯤꯠꯁꯦ ꯁꯤ ꯂꯧꯊꯣꯛꯑꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯤꯁꯨ ꯂꯣꯏ ꯍꯥꯏꯗꯕ ꯌꯥꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯔꯒꯗꯤ ꯑꯃꯨꯛ ꯁ꯭ꯄꯦꯁꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯔꯖꯦꯟꯁꯤꯒꯤ ꯇꯌꯥꯔꯒꯨꯝꯕ ꯌꯥꯗꯕꯗ ꯔꯤꯐ꯭ꯂꯦꯛꯇꯔꯗꯨꯃ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯦꯌꯔ ꯇꯌꯥꯔꯁꯤꯃ ꯀꯗꯥꯏ ꯌꯥꯎꯒꯦꯒꯅ ꯃꯈꯥꯗ ꯁꯤꯗꯤ ꯁ꯭ꯄꯦꯌꯔ ꯇꯌꯥꯔꯁꯤꯃ ꯌꯥꯎꯔ ꯂꯩꯔꯦꯀꯣ ꯃꯌꯥꯝꯗ ꯑꯩ ꯃꯥꯒꯤ ꯁꯣꯒꯤ ꯗꯤꯖꯥꯏꯟꯁꯤꯃ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯃꯥꯒꯤ ꯁꯣꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯎꯒꯅꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯕꯇꯟꯗꯨꯃ ꯁꯤꯗꯩꯁꯤꯗ ꯌꯥꯎꯗꯕ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯐꯤꯆꯔ ꯑꯃ ꯂꯩꯀꯣ ꯃꯥꯒꯤ ꯁꯣꯁꯤꯅ ꯍꯦꯛ ꯒꯥꯔꯤꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯇꯔ ꯈꯔꯁꯦ ꯂꯥꯞꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯂꯣꯛ ꯇꯧꯖꯈꯤꯒꯅꯤꯀꯣ ꯑꯗꯨꯒ ORVMꯁꯨ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯐꯣꯜ ꯇꯧꯖꯈꯤꯒꯅꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯅꯛꯁꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯦ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯑꯟꯂꯣꯛ ꯇꯧꯖꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯤꯆꯔ ꯑꯃ ꯑꯗꯨꯅꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯕꯇꯟꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯛꯇꯕꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯐꯤꯆꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯣꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯅꯤꯀꯣ ꯑꯗꯩꯗꯤ ꯂꯣꯛ ꯁꯤꯗꯩꯁꯤꯗ ꯂꯣꯛ ꯑꯗꯒꯤ ꯑꯟꯂꯣꯛ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯐꯣꯂꯣꯃꯤ ꯍꯣꯝ ꯂꯦꯝꯒꯤ ꯐꯪꯁꯟꯗꯨꯒꯤ ꯁꯤꯗꯒꯤ ꯀꯤꯗꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯅꯤꯡꯒꯤ ꯕꯨꯠ ꯍꯥꯡꯗꯣꯛꯅꯕꯒꯤ ꯑꯗꯨꯝꯕ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗ ꯑꯩ ꯊꯣꯡ ꯑꯃ ꯂꯥꯛꯆꯒꯦ ꯊꯣꯡ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ 4 ꯗꯣꯔ ꯄꯋꯥꯔ ꯋꯤꯟꯗꯣ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯂꯥꯛꯀꯅꯤ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯗꯥꯎꯟ ꯑꯣꯏꯕ ꯑꯗꯒꯤ ꯑꯣꯇꯣ ꯑꯞꯁꯨ ꯑꯣꯏꯕ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤ ꯋꯤꯟꯗꯣꯁꯤꯃ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ RPM ꯀꯟꯇ꯭ꯔꯣꯜꯗꯨꯃ ꯁꯤꯗꯩ ꯂꯥꯛꯀꯅꯤꯀꯣ RPM ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯩꯁꯤꯗ ꯂꯦꯐ ꯔꯥꯏꯠ ꯆꯨꯁ ꯇꯧꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯅ ꯑꯩꯈꯣꯏꯒꯤ RPLꯁꯦ ꯐꯣꯜ ꯇꯧꯅꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯈꯤꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯋꯥꯇꯔ ꯕꯣꯇꯜ ꯄ꯭ꯂꯦꯁꯃꯦꯟꯗꯨꯃ ꯁꯤꯗ ꯂꯩꯔꯦ ꯍꯣꯜꯗꯔꯗꯨꯃ ꯑꯗꯨꯒ ꯁꯤꯒꯤ ꯗꯣꯔ ꯍꯦꯟꯗꯜꯁꯤꯃ ꯁꯤꯜꯚꯔ ꯐꯤꯅꯤꯁꯇ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯂꯣꯛ ꯑꯟꯂꯣꯛꯀꯤꯁꯨ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯠ ꯂꯣꯝꯗ ꯂꯥꯛꯆꯒꯦ ꯃꯥꯒꯤ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕ ꯀꯩꯅꯣꯁꯤꯃ ꯍꯦꯠ ꯔꯦꯁꯁꯤꯃ ꯁꯤꯗꯩꯗ ꯌꯥꯎꯗꯦ ꯃꯅꯤꯡꯗ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯀꯂꯔꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯃꯁꯨꯡ ꯕꯦꯖ ꯀꯂꯔꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯕꯦꯖ ꯀꯂꯔ ꯗꯨꯋꯦꯜ ꯇꯣꯟꯒꯤ ꯀꯂꯔ ꯑꯣꯞꯁꯟꯗꯨꯃ ꯁꯤꯗꯩꯗ ꯂꯥꯛꯏ ꯁꯤꯒꯤ ꯕꯦꯖ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯪꯕ ꯃꯇꯝꯗ ꯐꯝꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤ ꯐꯤꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯚꯥꯏꯞꯇꯨꯃ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯄꯤꯕꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤꯛ ꯉꯥꯛꯇꯅꯤꯀꯣ ꯂꯦꯗꯔ ꯑꯝꯇ ꯌꯥꯎꯗꯦ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯠ ꯑꯦꯗꯖꯁꯃꯦꯟ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯔꯤꯀ꯭ꯂꯥꯏꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯗꯨꯃ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯗꯦꯁꯕꯣꯔꯗꯀꯤ ꯚ꯭ꯌꯨꯁꯤꯃ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤꯇꯤꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇꯣꯔꯦꯖ ꯌꯥꯝꯈ꯭ꯔꯦ ꯃꯥꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕ ꯕꯣꯛꯁ ꯑꯦꯔꯤꯌꯥꯁꯤꯃ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯁ꯭ꯇꯣꯔꯦꯖ ꯑꯗꯨꯝ ꯆꯥꯎꯔꯦ ꯑꯗꯣ ꯃꯈꯥꯗꯁꯨ ꯒ꯭ꯂꯣꯕ ꯕꯣꯛꯁ ꯑꯃ ꯂꯥꯛꯀꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯜ ꯒ꯭ꯂꯣꯕ ꯕꯣꯛꯁ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯑꯌꯤꯡꯕ ꯀꯩ ꯍꯥꯞꯅꯤꯡꯉꯒ ꯑꯗꯨꯝ ꯏꯪꯍꯟꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗꯨꯃ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯦꯛꯁꯆꯔ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯦꯅꯣꯜꯒꯤ ꯂꯣꯒꯣꯒꯤ ꯗꯤꯖꯥꯏꯟꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯃꯊꯛꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇꯅꯤ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁꯇꯦꯕꯜ ꯗꯦ ꯅꯥꯏꯠ IRPMꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁꯇꯦꯕꯜꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯝ ꯂꯩꯔꯦ ꯂꯦꯝꯁꯤꯃꯗꯤ LED ꯍꯥꯞꯄꯤ ꯑꯗꯨꯒ ꯁꯤꯗ ꯁꯟꯁꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯀꯩꯝ ꯌꯥꯎꯗꯦ ꯗ꯭राꯏꯚꯔ ꯁꯥꯏꯠꯇꯀꯣ ꯑꯗꯨꯒ ꯗ꯭राꯏꯚꯔ ꯁꯥꯏꯠꯇ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯑꯃ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯔꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯥꯏꯠꯇ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯑꯃ ꯐꯣꯜꯗꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯚꯣꯏꯁ ꯀꯃꯥꯟꯒꯤ ꯁꯤꯗꯩꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯃ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯑꯃ ꯂꯥꯛꯆꯒꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ 7 inchꯀꯤ ꯗꯤꯖꯤꯇꯦꯜ ꯑꯗꯨꯝ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯂꯥꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯁꯤꯗꯩꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ TPMS ꯑꯩꯈꯣꯏꯒꯤ TPMS ꯍꯥꯏꯔꯤꯁꯦ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕ ꯃꯤꯒꯤꯁꯨ ꯑꯩ ꯆꯦꯅꯥꯎꯁꯦ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏ ꯇꯥꯌꯔ ꯄ꯭ꯔꯦꯁꯔ ꯃꯣꯅꯤꯇꯔꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯕꯅꯤꯀꯣ ꯃꯄꯥꯟꯒꯤ ꯄꯥꯜꯂꯤꯕ ꯇꯥꯌꯔꯁꯤꯒꯤ ꯄ꯭ꯔꯦꯁꯔꯗꯨꯃ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯗꯨꯒꯤ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯁꯤꯁꯇꯦꯝꯗꯨꯃ ꯁꯤꯗ ꯌꯥꯎꯕꯅꯤ ꯁꯤꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯇꯦꯝꯄꯔꯦꯆꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯥꯏꯠ ꯁꯥꯏꯠ ꯔꯣꯝꯗꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯋꯦꯜ ꯒꯦꯖ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯑꯗꯒꯤ ꯑꯣꯗꯣꯃꯤꯇꯔ ꯑꯗꯒꯤ ꯇ꯭ꯔꯤꯞ A ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯖ ꯐꯨꯋꯦꯜ ꯀꯟꯖꯝꯁꯟ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯐꯝꯁꯦ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯗꯤꯖꯥꯏꯟꯁꯦ ꯔꯥꯎꯟ ꯁꯦꯞꯅꯤ ꯃꯌꯥꯏꯗ ꯁꯤꯜꯚꯔ ꯐꯤꯅꯤꯁꯅ ꯑꯩꯈꯣꯏꯒꯤ 3 ꯁ꯭ꯄꯣꯛꯀꯤ ꯗꯤꯖꯥꯏꯟꯅꯤ ꯑꯗꯨꯒ ꯃꯌꯥꯏꯗꯅ ꯂꯩꯔꯤꯕ ꯔꯦꯅꯣꯜꯒꯤ ꯑꯅꯧꯕ ꯂꯣꯒꯣꯗꯨꯒꯤ ꯀꯩꯅꯣ ꯂꯣꯒꯣꯗꯨꯃ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯔꯦ ꯁ꯭ꯇꯤꯌꯔꯤꯡ ꯃꯥꯎꯟꯇꯦꯠ ꯀꯟꯇ꯭ꯔꯣल ꯌꯥꯎꯔꯦ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯆꯦꯟꯖ ꯇꯧꯅꯕ ꯚꯣꯏꯁ ꯀꯃꯥꯟ ꯑꯗꯒꯤ ꯀꯣꯜ ꯑꯦꯟ ꯇꯧꯅꯕ ꯑꯣꯛꯅꯕ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯩ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯜꯌꯨꯝ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯉꯁꯥꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯁꯨ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯦꯀꯣ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣल ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ MID ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯩ ꯁꯤ ꯅꯝꯖꯔꯛꯀꯦ ꯅꯝꯃꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯕꯤꯔꯝꯒꯅꯤ ꯑꯦꯚꯔꯦꯖ ꯐꯨꯋꯦꯜ ꯀꯟꯖꯨꯝꯁꯟ ꯀꯣ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯅ ꯀꯤꯂꯣꯃꯤꯇꯔ ꯑꯗꯒꯤ ꯀꯌꯥ ꯊꯧꯔꯦ ꯇ꯭ꯔꯤꯞ A ꯑꯗꯒꯤ TPMS ꯁꯤꯗꯩꯁꯤꯗ ꯁꯣ ꯇꯧ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯥꯔꯚꯤꯁ ꯔꯤꯃꯥꯏꯟꯗꯔ ꯗꯤꯃꯤꯡ ꯀꯟꯇ꯭ꯔꯣꯜ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯂꯔꯁꯦ ꯀꯃꯥꯏꯅ ꯗꯤꯝ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯇꯆ ꯁꯀ꯭ꯔꯤꯟ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯆ ꯁꯀ꯭ꯔꯤꯟ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝꯗ ꯁꯤꯗꯩꯁꯦ 8 inchꯀꯤ ꯇꯆ ꯁꯀ꯭ꯔꯤꯟ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝ ꯂꯥꯛꯀꯅꯤꯀꯣ ꯕꯦꯁ ꯚꯦꯔꯤꯌꯟꯗꯗꯤ ꯀꯔꯤꯝꯇ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯦꯀꯦꯟ ꯕꯦꯁꯇꯣ ꯍꯥꯏꯔꯤꯕ ꯏꯚꯣꯂꯨꯁꯟ ꯍꯥꯏꯔꯤꯕ ꯚꯦꯔꯤꯌꯟꯗꯣ ꯑꯗꯨꯗꯗꯤ ꯁꯤꯗꯩꯁꯤꯗ ꯇꯆ ꯁꯀ꯭ꯔꯤꯟ ꯌꯥꯎꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯑꯗꯒꯤ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯂꯥꯛꯑꯣꯏ ꯑꯗꯨꯗ ꯋꯥꯌꯔ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯏꯃꯣꯁꯟ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟ ꯇꯣꯞ ꯚꯦꯔꯤꯌꯟꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯑꯗꯨꯝ ꯑꯃꯁꯨꯡ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯗꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯄꯋꯥꯔ ꯕꯇꯟ ꯂꯩꯔꯦ ꯑꯁꯨꯃꯥꯏꯅ ꯅꯝꯕ ꯌꯥꯒꯅꯤ ꯑꯗꯒꯤ ꯁꯤꯗꯩ ꯚꯣꯂꯨꯝ ꯀꯟꯇ꯭ꯔꯣꯜ ꯁꯤꯗꯩꯗ ꯌꯥꯎꯔꯤ ꯇꯆ ꯑꯣꯏꯅ ꯌꯥꯎꯔꯤ ꯐꯤꯖꯤꯀꯦꯜ ꯕꯇꯟ ꯁꯤꯗꯩ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯁꯤ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯖꯥꯔ ꯕꯇꯟ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ
ꯁꯨꯃꯥꯏꯅ ꯅꯝꯅꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ACꯒꯤ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯃꯃꯥꯡꯒꯤ ꯄꯥꯔꯀꯤꯡ ꯁꯦꯟꯁꯔ ꯑꯣꯟ ꯑꯣꯐ ꯇꯧꯅꯕꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯣꯛ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯑꯣꯟ ꯑꯣꯐ ꯇꯧꯕꯁꯨ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ACꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯇꯣꯃꯦꯇꯤꯛ AC ꯂꯥꯛꯑꯣꯏꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯋꯦꯜ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯏꯚꯟ ꯇꯣꯞ ꯕꯦꯔꯦꯟꯗꯐꯥꯎ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜ AC ꯁꯤꯗꯩꯁꯤꯗ ꯂꯥꯛꯇꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯈꯥꯗ ꯐꯣꯟ ꯁ꯭ꯇꯣꯔꯦꯖ ꯈꯔ ꯊꯝꯅꯕꯁꯨ ꯌꯥꯎꯔꯦ ꯃꯥꯒꯤ ꯁꯣ ꯊꯝꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯃꯈꯥꯗ ꯄꯨꯁ ꯕꯇꯟ ꯁ꯭ꯇꯥꯔꯠ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯇꯣꯞꯄꯗꯗꯤ ꯊꯦꯡꯅꯕꯁꯦ ꯄꯨꯁ ꯕꯇꯟ ꯁ꯭ꯇꯥꯔꯠꯇꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯃꯌꯥꯏꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ USB ꯒꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯗꯣ ꯉꯁꯥꯏꯒꯤ ꯑꯣꯟ ꯑꯣꯐ ꯇꯧꯅꯕꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯁ ꯕꯇꯟ ꯁ꯭ꯇꯥꯔꯠꯇꯨꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁ꯭ꯇꯣꯔꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤꯗꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨ ꯁꯤꯗ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯄꯦꯗꯁꯨ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯤꯌꯔ ꯅꯣꯞꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯞꯁꯟꯁꯦ ꯑꯩꯈꯣꯏꯒꯤ 5 ꯁ꯭ꯄꯤꯗ ꯃꯦꯅꯨꯋꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ AMT ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯞꯁꯟꯗꯨꯃ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯣꯡꯂꯤ ꯏꯃꯣꯁꯟꯗ ꯑꯩꯈꯣꯏ AMT ꯑꯣꯞꯁꯟꯗꯨꯃ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯤ ꯃꯌꯥꯏꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ 2 ꯀꯞ ꯍꯣꯜꯗꯔꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ACꯁꯦ ꯃꯅꯤꯡꯒꯤ ꯁꯦꯀꯦꯟ ꯔꯣꯒꯤ AC ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯗꯨꯃ ꯁꯤꯗ ꯌꯥꯎꯔꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗꯁꯨ ꯃꯌꯥꯏꯗꯁꯨ ꯀꯨꯂꯤꯡ ꯒ꯭ꯂꯣꯕ ꯕꯣꯛꯁ ꯑꯃ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯨꯜ ꯇꯧꯅꯕꯒꯤ ꯁꯤꯗꯩꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯁ꯭ꯇꯣꯔꯦꯖꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯇꯣꯔꯦꯖꯀꯤꯁꯦ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯈꯥꯁꯤꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤꯇꯤꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯜ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯟ ꯁꯦꯟꯁꯤꯡ ꯋꯥꯏꯄꯔꯁꯨ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯛꯀꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯦꯔꯤꯌꯔ ꯋꯥꯏꯄꯔ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠꯇꯁꯨ ꯑꯣꯇꯣ ꯍꯦꯗꯂꯦꯝ ꯁꯤꯗꯩꯁꯤꯗ ꯂꯥꯛꯀꯅꯤꯀꯣ ꯃꯥꯁꯦ ꯑꯣꯇꯣ ꯍꯦꯗꯂꯦꯝꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯔꯦꯞ ꯁ꯭ꯇꯤꯌꯔꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯅ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯦ ꯆꯦꯟꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ AC ꯚꯦꯟꯁꯤꯃ ꯁꯤꯒꯤ ꯗꯤꯖꯥꯏꯟꯗ ꯂꯩ ꯁꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯈꯔ ꯐꯤꯅꯤꯁ ꯈꯔ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯃꯌꯥꯏꯗꯁꯨ AC ꯚꯦꯟ ꯁꯤꯗꯩꯗ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯔꯣꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯐꯨꯋꯦꯜ ꯇꯦꯡꯒꯤ ꯀꯦꯞꯇꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯋꯦꯜ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 40 ꯂꯤꯇꯔꯁꯀꯤ ꯐꯨꯋꯦꯜ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯐꯨꯋꯦꯜ ꯇꯦꯡ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩ ꯃꯥꯏꯂꯦꯖꯁꯨ ꯃꯌꯥꯝꯅ ꯍꯥꯏꯖꯍꯧꯒꯦ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ 17 to 18 kmpl ꯁ꯭ꯋꯥꯏꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯀꯝꯄꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯏꯀꯣ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯗ꯭राꯏꯚꯤꯡ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯂꯦꯖꯁꯤꯃꯗꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯦꯀꯦꯟ ꯔꯣꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯂꯣꯛ ꯑꯟꯂꯣꯛ ꯇꯧꯅꯕꯒꯤ ꯇꯣꯉꯥꯟꯕ ꯗꯤꯗꯤꯀꯦꯇꯦꯠ ꯇꯣꯒꯜ ꯑꯃ ꯁꯤꯗꯩꯁꯤda ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯔ ꯍꯦꯟꯗꯜ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯋꯤꯟꯗꯣ ꯀꯟꯇ꯭ꯔꯣꯜ ꯌꯥꯎꯔꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯕꯣꯇꯜ ꯍꯣꯜꯗꯔ ꯄ꯭ꯂꯦꯁꯃꯦꯟꯗꯨꯃ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯤꯔꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯤꯠꯁꯤꯃꯁꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯣ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯍꯦꯠ ꯑꯁꯤꯃ ꯑꯦꯗꯖꯁꯇꯦꯕꯜ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯛꯏꯕ ꯁꯤꯠꯁꯤꯃꯁꯨ ꯐꯦꯕ꯭ꯔꯤꯛ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ 3-point ꯁꯤꯠ ꯕꯦꯜ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯑꯥꯏꯁꯣꯐꯤꯛꯁ ꯁ꯭ꯇꯥꯏꯜ ꯃꯥꯎꯟꯠꯇꯨꯃ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯤꯔꯤꯀꯣ ꯑꯉꯥꯡ ꯀꯌꯥ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯨ ꯄꯨꯕ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ 5'7" ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯤꯠꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯜꯍꯧꯗꯕ ꯑꯃ ꯉꯁꯥꯏꯒꯤ ꯃꯌꯥꯏꯗꯗꯤ ꯁꯤꯒꯤ ꯑꯥꯔꯝꯔꯦꯁ ꯁꯤꯃꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯗ꯭ꯔꯥꯏꯚꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯑꯥꯔꯝꯔꯦꯁ ꯑꯃ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯥꯏꯗꯇ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯔꯣꯏ ꯂꯝꯁꯥꯡ ꯆꯠꯂꯒꯁꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ AC ꯚꯦꯟꯗꯨꯃ ꯁꯤꯒꯤ ꯗꯣꯔꯁꯤꯗ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯕꯣꯠ ꯂꯦꯐ ꯑꯃꯁꯨꯡ ꯔꯥꯏꯠ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯗꯥꯏꯔꯦꯛꯁꯟꯗꯨꯃ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯒꯅꯤ ꯀ꯭ꯂꯣꯖ ꯇꯧꯕꯁꯨ ꯌꯥꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯩꯅ ꯐꯝꯖꯔꯤꯁꯦ ꯑꯗꯒꯤ ꯅꯤ ꯔꯨꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯀꯣ ꯁꯤꯒꯤ ꯑꯩꯒꯤ ꯑꯦꯔꯤꯌꯥꯁꯤꯃꯗꯤ ꯑꯗꯨꯕꯨ ꯊꯥꯏ ꯁꯞꯄꯣꯔꯠꯁꯤꯃꯗꯤ ꯈꯔ ꯍꯦꯟꯅ ꯄꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯆꯠꯄ ꯈꯣꯠꯄꯗꯀꯣ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ 12 ꯚꯣꯜꯠꯀꯤ ꯁꯣꯀꯦꯠ ꯑꯃ ꯁꯤꯗꯩꯁꯤꯗ ꯄꯤꯔꯤꯀꯣ ꯁ꯭ꯄ꯭ꯂꯤꯠꯅꯤꯀꯣ ꯑꯩꯈꯣꯏ 60-40 ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯔꯣꯗ ꯆꯪꯕ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅꯇꯧꯗꯅ ꯁꯤꯗꯁꯨ AC ꯚꯦꯟꯇꯨꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯁ꯭ꯄꯤꯀꯔꯁꯦ 4 ꯁ꯭ꯄꯤꯀꯔ ꯂꯥꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯏꯌꯔ ꯕꯦꯒꯁꯤꯃ ꯁꯤꯒꯤ ꯁꯥꯏꯗ ꯀꯔꯇꯦꯟꯁꯤꯁꯨ ꯏꯌꯔ ꯕꯦꯒ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯣ ꯃꯊꯛꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯣꯏꯗꯦ ꯕꯦꯖ ꯀꯂꯔꯗꯨ ꯑꯣꯏ ꯁꯤꯁꯤꯅ ꯍꯦꯟꯅ ꯒꯥꯔꯤꯁꯤꯗ ꯐꯝꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯦꯔꯤ ꯐꯤꯜ ꯑꯣꯏꯕ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯨꯃꯗꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯑꯩ ꯊꯥꯔꯠ ꯔꯣꯁꯤꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯖꯔꯒ ꯃꯅꯤꯡꯒꯤꯁꯦ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯆꯪꯒꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯒꯣꯒꯜꯁꯤꯃ ꯄꯤꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯐꯣꯜ ꯇꯧꯖꯒꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯄꯥꯏꯔꯒ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯕ ꯌꯥꯔꯦ ꯑꯩ ꯆꯪꯍꯟꯖꯔꯛꯀꯦ ꯆꯪꯉꯀꯥꯟꯗ ꯑꯗꯨ ꯏꯁꯥꯒꯤ
ꯈꯣꯡꯁꯤꯃꯗꯤ ꯈꯔ ꯃꯨꯟꯅ ꯌꯦꯡꯕꯤꯕ ꯃꯊꯧ ꯇꯥꯏꯀꯣ ꯍꯥꯏꯗꯤ ꯖꯒꯥꯗꯣ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯁꯤ ꯃꯅꯤꯡꯒꯤꯁꯦ ꯑꯦꯗꯜ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯆꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯨꯝꯕꯗꯤ ꯑꯗꯨꯝ ꯐꯝꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯗꯇꯁꯨ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯣꯔꯦꯖ ꯃꯆꯥ ꯑꯃꯁꯨ ꯄꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀ꯭ꯋꯥꯇꯔ ꯒ꯭ꯂꯥꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯊꯧꯕ ꯃꯇꯝꯗ ꯑꯦꯔꯤꯌꯥꯗꯣ ꯃꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯠ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯐ ꯁꯥꯏꯠ ꯔꯣꯝꯗ ꯁꯤꯗꯩꯁꯤꯗ 12 ꯚꯣꯜꯠꯀꯤ ꯁꯣꯀꯦꯠ ꯑꯃ ꯁꯤꯗꯩꯁꯤꯗ ꯄꯤꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯣꯔꯦꯖ ꯃꯆꯥ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯔꯤꯀꯣ ꯁꯣꯝꯒꯤꯁꯨ ꯀ꯭ꯋꯥꯇꯔ ꯒ꯭ꯂꯥꯁꯅꯤꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯑꯗꯨ ꯃꯊꯛꯇ ꯂꯩꯕ ꯀꯥꯟꯗ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯗꯨꯃ ꯁꯤꯗ ꯄꯤꯔꯤꯀꯣ ꯑꯗꯣ ꯃꯊꯛꯀꯤ ꯃꯅꯤꯡꯒꯤ ꯊꯥꯔꯠ ꯔꯣꯒꯤ ꯑꯦꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯃꯊꯛꯁꯤꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯤꯀꯣ ꯗꯦꯗꯤꯀꯦꯇꯦഡ് ꯑꯣꯏꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯃꯊꯛ ꯈꯔ ꯑꯗꯨꯝ ꯆꯈꯠꯄ ꯌꯥꯔꯤ ꯃꯊꯛꯇ ꯁ꯭ꯂꯥꯏꯠ ꯑꯗꯨꯒ ꯑꯗꯨꯝ ꯐꯝꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨ ꯃꯊꯛꯇ ꯆꯠꯈꯠꯂꯒ ꯑꯗꯨꯝ ꯐꯝꯕ ꯌꯥꯒꯅꯤ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯝꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯅ ꯂꯨꯛꯁꯁꯦ ꯍꯥꯟꯅꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯣꯗꯔꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯨꯛꯁꯇꯨꯃ ꯄꯤꯔꯛꯑꯦ ꯒ꯭ꯔꯤꯜ ꯆꯦꯟꯖ ꯂꯥꯛꯑꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯕꯝꯄꯔꯁꯤꯃ ꯔꯤꯚꯥꯏꯁ ꯇꯧꯔꯦ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯀꯁꯦꯀꯣ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯦꯜ ꯂꯦꯝꯗ ꯑꯗꯒꯤ ꯃꯅꯤꯡꯒꯤꯗꯁꯨ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯟ ꯄꯥꯔꯀꯤꯡ ꯁꯦꯟꯁꯔ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯃꯥꯁꯦ ꯃꯥꯒꯤ ꯏꯟꯖꯤꯟꯁꯦ ꯑꯩꯈꯣꯏꯒꯤ 1 ꯂꯤꯇꯔ ꯅꯦꯆꯔꯦꯂꯤ ꯑꯦꯁꯄꯤꯔꯦꯇꯦꯗ ꯄꯦꯇ꯭ꯔꯣꯜ ꯏꯟꯖꯤꯟ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯇ꯭ꯔꯤꯝꯁꯦ ꯍꯥꯏꯇꯥꯔꯦ ꯏꯟꯖꯤꯟ ꯇ꯭ꯔꯤꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯕ 4 ꯃꯤꯇꯔꯒꯤ MPVꯒꯤ ꯒꯥꯔꯤꯁꯤꯗ ꯑꯗꯨꯝ ꯁꯤ ꯂꯩꯕꯤꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯤꯀꯦꯟꯗꯕꯨ ꯑꯣꯏꯔꯁꯨ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯁꯨ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯏꯟꯖꯤꯟꯗꯨꯃꯛꯇꯤ ꯁꯤꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯏꯒꯔꯗ ꯂꯥꯛꯄ 1 ꯂꯤꯇꯔꯒꯤ ꯇꯔꯕꯣ ꯆꯥꯔꯖ ꯄꯦꯇ꯭ꯔꯣꯜꯗꯣ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯝ ꯋꯥꯡꯉꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤꯀꯣ ꯑꯗꯨꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯝ ꯔꯦꯅꯣꯜꯒꯤ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯀꯥꯏꯒꯔꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯀ꯭ꯋꯤꯠꯄꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗꯅꯤꯀꯣ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯗꯤꯖꯜ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯕꯅꯤꯀꯣ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯦ ꯃꯅꯤꯄꯨꯔ ꯗꯤꯖꯜ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯔꯦꯅꯣꯜ ꯏꯝꯐꯥꯜ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯗꯒꯤ ꯇ꯭ꯔꯥꯏꯕꯔꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯏꯒꯔꯁꯨ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯩꯔꯕꯅꯤꯀꯣ ꯀꯥꯏꯒꯔꯁꯨ ꯐꯦꯁꯂꯤꯐ ꯂꯥꯛꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯇ꯭ꯔꯥꯏꯕꯔꯒꯤ ꯐꯦꯁꯂꯤꯐꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯏꯒꯔꯗꯁꯨ ꯑꯍꯣꯡꯕ ꯂꯥꯛꯑꯅꯤ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯁꯤ ꯇꯦꯛ ꯀꯦꯌꯔ ꯒꯥꯏꯁ